Johnny Depp Nupi bu namja namthek piba tuhat piba sahing saba nupa amara. Johnny Depp chap chana matik saraba shakta suda watraba nupa kayana mahaki tauthorapa acting mawang matau tabu pamjaduna thagat liba loinena nupi kayana su date taunanabagi kiuda lengliba shaknairaba Hollywood actor amani. Mahaki masak nairaba movie khara pallabada Alice in Wonderland, Pirates of the Caribbean series, The Dark Shadows, The Lone Ranger, Public Enemies, Black Mass, asina singba sing asi panba yai. Adubu, ikui kuidana mahak yamna kanba miyot minay amakak mayok nakhi. Mayam suwa ayamba ngasigi topic asigi maram khangbiba yawbiram gani. Adubu, punamutang taminasi. Mahak na fangliba miyot minay adudi Johnny Depp Malem pumbana maruaina nupi khunaina nupi bu sanapokum khanba nupi da domestic violence chathaba tamthiba samagum okhiba sini aduna ngasigi tolen science ta thamjagadoriba hiramasidi Johnny Depp bu ot nabiba phu sebiba abuse tobibagi matangni adubu video sibu yengbiriba tabiriba nungsiraba wakhal khanba ngamlaba iresa singna video sibu makha tadringai yamna maru oiba amana domestic abuse ki saitheng nupa da su phangi haibasi adum adongi wakhalda mafam ama kanduna thamkhisi Johnny Depp mahakna sahi tara manga surakpada mahaki apokpi setna khaidakhi mahaki mamana mahakpu mirai biramkhe matang sida miyoi ayambana aseng manung sibasi karino kamdobagi kari magul cheli haiba khangdabana ayambani haibasi lalaroi khalle adubu panjakriba mama mapagi minungsi khada hingaktraba Johnny Depp mafam khudingmak aseng manungsiba thekhibani mahaki jawbongi punsida partner kaya loinarakhe adubu aseng manungsiba phangdabana luhung khongdongbagi wafamdadi punamak matik chadabi haibadu oikhe mamaithangda mayamna hena thoina sakhanglabi Hollywood actress Amber Heard Johnny gi punsida saruk yaba janglakhe Johnny amasung Heard apam nungsi khongda aduna lohongkhe adubu lohongkhibaga ikui kuidana tha tara manga lereba matung Johnny Depp ki nungsiba saina olakhe nungsirubaduna Johnny Amber gi kubam nungda laibagum thokhe ikan kanadana Amber na mahakpu abuse tobire physical assault sathare haina Johnny gi mathakta charge thangkalakhe court yawna fawba case file tawrakhe maraksida Johnny yamna lemjana fam mayamna hena sakhangnaba yaba role amagidamak schedule oina leramba fantastic beast tagi fawba case asigidamak resign tawnaba su hairakhe mathang public miyamna mahakpu nupi phuba haina sakhangnabadum horakhe asum aran makhong sengdringai court kharana faw mahakpu miyot minai chathaba mina pamlodaba hainarodaba thabak tawba abuser ni haina faw rai takhe mara laite haibasi masa khakta na ngangjaraga tokhe malem sigi mipum khudingna maru oina nupi khunaina mahaki wa tavi khide masigi maram khangbibra maram kari gi sunate mahak nupi nate nupa oirubanani samas asida malem asida nupa amasu nupi ani gi marakta ot naire haibagi paw si taba matamda hana ngangnagadabasi karino nupa dugi maral orangani sinatra tawbamakti mipum khudingda sukhre loinena masida hingli aikoina karamna khatnariba nupa nupi anidugi marakta lalibasi kanano thibagi mahut nupiduna pirakpa paukhum tamak taduna nupadubu lali haina hekta thuna santainaba ngamba society asida koi hinglubanani courtna public miyamna mahak matam kuina tamthiba abuser amani haina maral siduna laklaba matung asum aran bichar pairiba singna asumba phangdrabasu ishormana Johnny gi damak tanjama pirakpadagi Johnny da thangal ama charge khudingmak adudagi nanthorokpa ngamkhibagi upai adudi call recording evidence Amber Heard ki ushitaba recording hey Johnny Depp mipum khudimak da tamo ai Johnny Depp ni ai nupani adubu ai gi nupi no otpire ai victim ama oire han tamo miyoi kaya na nangi maike da lepakpagi yingsi asumna yamna karyam kathainaba recording asidagi victim oiribasi Johnny ni aduga abuser asina Amber Heard ni haina khanglakpagi horakfam ama oikhi Amber na tamthina otpa haibabu
Ambergi ot naibada nongma Johnny hospitalized fau tauki maduda mahaki makhut operation tauki losilakpada video asibu yengbiriba tabiriba isilnau singna nupa nupi khudingmakta khanganjaningba si domestic violence da nupa nupi leite haibasini nupa kaya khangba ngamdabadagi depression na maram oiraga masa mathanda sijakhiba sinaba honarambagi wari thaudok kaya leiri nupa su nupi su haksang da phubagi anaba saina fauri bani asumna masana di tawruda awangba thaki charge kaya nupa oiba kaya gi mafam da thangattuna akan bacharak fangliba nupa kaya amasu leiri malem gi thaktagi khajitang pixel laklaga india da laksi hauzik india bharat asida nupi na nupa gi mathata thangalakpa case singi marakta 53% di aranba yumpham yaudaba kalak yengthibagi damak thangkalakpa false case na nammi haibasi mayang yumpham da thamjage aduna nupi oibe singsu nupa oibe singsu aman amagi marakta understanding ama thamnaduna hengnaba honaminasi loinana sel kharagi damak nupa dagi lanthomgi damak hena tawba ngambisu oigumsi ain lady aingi thongjinda punamak chap manai haibasi khangminasi loisilakpada mamangda su haijakhibagum channel asida asengba thokiba live story sing loinana nungtigi day to day life asida thengnariba tumbadagina hawalakpa dagi amuk tumba tumlingai matam asina chingba matam kaya asida thengnariba minna uriba khongna chatliba thengnariba thodok wathok kaya sigi maram scientific oiba reason galoinana atenba minute ki video kaya su lanthok chena bahona jarake live story sing the best toba asengba thokiba thokaringda ba thodok kaya ga mailena ba topic sing su mayang infam da thamna bahona jarake iramdam kanglaipa asida education gi lam asida khajitang oirbasu mating pangjage haiduna channel asi establish tawjakhibani aduna mayamgi support adusu figau sana yajari matam pumbada mayamgi apamadasu thongna mora jarake mayamgi apamba yahoningba adom gi khangningba topic kaya lerbasu comment section da drop tawbiramu punamak adu pick up tawjaraga mathang lanthok jaba ngamna ba juhona jarake hena interest laigada topic kaya lanthok jarake